ꯃꯗꯨꯃꯁꯨ ꯍꯥꯏꯕꯤꯈꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯏꯅꯥꯎꯄꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯁꯤ ꯃꯇꯥꯡ ꯆꯦꯟꯅꯅꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯩꯅꯥꯁꯤ ꯑꯣꯏꯖꯒꯅꯤ ꯃꯥ ꯚꯣꯠ ꯂꯦꯞꯆꯔꯣꯏꯅ ꯃꯁꯥꯅ ꯂꯥꯎꯊꯣꯛꯆꯈꯤꯕꯅꯤ ꯃꯦꯗꯤꯌꯥꯗ ꯑꯁꯤꯒꯤ ꯋꯥꯁꯤꯁꯨ ꯃꯥꯅ ꯉꯥꯛꯅ ꯆꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥꯗꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯁꯨ ꯃꯅꯥꯎꯄꯥꯁꯤ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯊꯤꯒꯠꯂꯤꯕ ꯂꯣ ꯑꯃꯁꯨ ꯑꯥꯏꯟꯁꯤꯅ ꯃꯥꯁꯤ ꯃꯤꯟꯁ ꯈꯔ ꯂꯩꯕꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤꯅꯦꯕ ꯑꯁꯤ ꯃꯩꯔꯛꯁꯤꯗ ꯃꯥꯅ ꯍꯥꯠꯇꯦ ꯍꯥꯏꯅ ꯃꯃꯥꯡꯗ ꯌꯥꯎꯔꯝꯃꯒꯗꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯃꯌꯥꯝꯗ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯇꯧꯕꯤꯈꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯔꯛꯁꯤꯗ ꯃꯥꯒꯤ ꯔꯥꯏꯇꯤꯅꯤ ꯍꯦꯜꯂꯦꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯒꯤ ꯏꯟꯇꯔꯦꯁ ꯀꯔꯤꯝꯇ ꯂꯧꯕꯤꯗꯕꯗ ꯐꯤꯜꯁꯤꯗ ꯃꯤꯁꯥ ꯀꯧꯊꯔꯒ ꯍꯥꯎꯁ ꯀꯦꯝꯄꯦꯟ ꯆꯠꯀꯅꯤ ꯁꯤꯅꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯂꯤꯁꯤꯡꯅ ꯀꯔꯝꯕ ꯏꯔꯥꯡ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯉꯁꯤ ꯁꯔꯀꯥꯔꯅ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯁꯅꯤ ꯃꯥꯅꯤ ꯅꯤꯡꯊꯧꯖꯝ ꯔꯣꯁꯟ ꯁꯤꯡ इल्डर ब्रदर और रोहित की मैं हमने को DSC की भी गंदी ओई देखो